ngasi phongkiba tungan manipuri sipong singama sum thokiba thodo thoksing dagi maroibi I pausing miyam da thamjagi hanbada Nagaland mikhal BJP Worker singna miyam marakta Nongmei kappa dagi Miyoi Sokle tha asigi kungatreta pangthok kodriba Nagaland State Legislative Assembly mikhal gi magoinana Nagaland na pamdaba thodok sing thokgi sang hengalakba loinana ngarang numidang su BJP Worker singna miyam marakta Nongmei na kappa gi thodok to Miyoi aso apanang kredi report singi matung ina Nongmei kappa gi thogdo sing ngarang numidang pung 13 makhairom tabada 38 Assembly constituency gi BJP Worker singna wokha da leiba Sauron colony da Nongmei na kapsin ki bani thogdo adu da Miyoi aso apanangki soklaba Miyoi sing adu gi manungda phone foyamo izungna makhongda yantungo lojana makhuta duga sasun beni izungna makukta sokhi BJP Worker sing aduna Nongmei khaktana tana hand grenade sing su sejna ki hairi thogdo adu soklaba Miyoi khudakta Wakha government civil hospital the police na pukatuna treatment sa thari makhoigi phibam luna lei hairi Nongmei kappa gi thogdo adu manak nak padaleba yung kharagi polam sing amang ata thon ki so hairi amaromda Nationalist Congress Party na phongdorakibada hairiba ACS da NCP gi thaumi sing da yamna toina attack sa thabagi thawung sing thokre adobo miyamda sarangna ba thon ba pamdaba na maramoiraga tuminna khangduna lakli hiramasi gi matangna law enforcement agency sing na ahen ba miyeng sangduna thabak pekhat pegi tangai fadaba lakle ACS da ngasisu maphamani da thangna bom pokai ki haire su pau su da makhata na phongdorakli Makasa tarakpo ina to papa omana China gi peace plan gi matangna Zelensky na Xi Jinping ga una na ba thawrang tawri Hauzik chathariba lan loisina na ba Beijing na puthorakiba proposal singi matang China gi ma ki lengma na ba Xi Jinping una dunu kupna wari sana na ba thawrang tawri haina Ukraine gi president Volodymyr Zelensky na phongtokre lan chahi ama mapung farak loina na irai numita Beijing da Chinese foreign ministry na release tokiba point taragni thogi paper da China na ki maduri Ukraine gi crisis asigi amata ngairaba satnaba yaba solution di dialogue amasum negotiation asikaktani hiramasiga mari lainana China na makhata na constructive thaudang lawkigani paper aduna lan soknariba nakalani gi marakta peace talk makha sathanaba unilaterals athingba sing thamba lepnaba appeal tawbaga loinana nuclear khulai sing sejinana bagi mayokta China na leptana lei haki makhata na paper aduna haribadi Party Kudimakna Russia amadi Ukraine bu manaba maikaida marakta phibam lakhanabagi panamga loinana hotnarakpada support pigadawani loinana nakalani bu yariba makai thuna hakthengna dialogue makha sathangadabani masina conflict ki phibam adu tapna hanbaga loinana mamai thangda mapung fawa 6 fire ama purakpada mating soidana pangani Chinese foreign ministry na release tokiba point taragani thoigi paper adugi response oina Zelensky na haiki maduri China gi proposal asina leba si marata pa phibam lakhana ba thi humbada senai haibigi ingit phi China na Russia da khulai supply tawroi haibisida ayhakna ta sengna thajaba pami Ukraine gi president asina maki leba ki maramda China na wari sana na ba horakpa sibu thagat paga loinana khongthang asi yamna pongning thogat ningai oi haiki toigumsum Beijing gi wahai sing si marumda kari lairiba gi amadi kari thabak sing ulakadaki haibududi hauzik su wahang oiduna lairi haina Zelensky na phongdo ken su paus na makhatari makasa tharak poina to papa mana Texas da nungsa gi maisana sien khiba mi masing sahi kun gi manungda khwaidigi wangki media report amagi matung ina climate change na maram oiduna sabigi sang hengalak lingai amadi migrants sing sibigi sang kai hena wonglak lingai maraksida haukiba sahida Texas ta nungsagi maisaga mari lainana sikhiba singi masing sahi kungi manungda khwaidigi wangba sangwaki Texas state ki data analysis yumphamoiba Texas tribunal gi report paladuna agency na hai kumja english singani ga kungani thoida Texas ta nungsagi maisana yamdrabada Miyoi sani ga humdra ga mapan sian khi masinga si kumja english singa maga samapan ga maudra ga mapan gi matungda istera sida nungsagi maisana maramoiduna sahi amagi manungda siba khwaidigi yamba mi singi masingni siriba singdugi manungda Miyoi kya migrant singni makhoi US Mexico border lanthoraklaba matungda sikhibani haina report aduna haidi kumja english singani ga kungani thogi September 13 da loikhiba 2022 gi physical sahida border area apun madugi paringda US border patrol na asibaksang sanipang yakhai gum to tenaki asiba singi masinga sida nungsa gi maisa amasum Iraq na bamadi atai maram singdagi siba sing yauri report aduna states climatologist zones
Nelson's Gammon Piba data Paladun High, Sahi Tara Henbig Manunda, Texas. Record of Mong the Tokiba Quaidi Sativa Ikang Manunda, Instead of the Anishuba Quaidi Sab Summer Soki, US Anishuba Quaidi Saw, Instead of Sigi, Mi Sing Kumza, English Singamaga, Samapanga, Maudraga Mapanda, Million Kun Krakak, Helamadigi Kumza, English Singaniga Kunganituida, Million Kuntrarum, Yorokibani Hainesu, Paush the Makatana Sufundoracli. Makasa Tarakpoina Topa Paumana, Kumza, English Singaniga Kunga Mariki Lok Sava Mikhal, the BJP sit Samayona, my Papangamloy opposition. Bihar ki Hanagi Chief Minister Lalu Yadav amasam Hausi Chief Minister Oiriba Nitish Kumana Center the Ladiba BJP no Lusum Lenga Asibu Hunduna Ngankiba Loinana Lakliba Kumza English Singaniga Kunga Marita Pangtokadoriba Lok Sabha Mikhal the BJP sit Samayona Mai Papangamlo Hedi Bihar ki Chief Minister Nitish Kumana Fondo Kibida Congress Yona opposition the Ladiba party singna Amat Oina Tabak Dominarabadi BJP sit Samayoba Hibisi Oitoktabani Masigi Matanga Congress na athuba matam da firep lawbugi tangai fadabale Congress na hiram masigi matang na firep lawduna mak na pamliba wafam asida thabak torok labadi BJP maithiba haibasidi soidrabani adubu Congress na asoiba firep lawrak labadi BJP na amu hana khudong sawa lokigani leba asidagi BJP mapung fana muthat paibasi maki amata ngairaba pandamni haidi Amaromda RJD gi Supremo Lalu Yadam na Fundu Kibida BJP amasum RSS na leba asida laiba minority singi mayokta thabak kya tauri BJP amasum RSS na minority singu leba asida gi mapung fana mangan kinaba hotnarakliba thawong si Miyoi gi list anati political party amati gi mayokta mahakna laiti adubo RSS ki wakolon asibudi mahakna kaidang nungda yaba ngamloi RSS ki apama matung ina BJP na thabak torakpadagi BJP bu maithiba pinaba firep lokibani opposition singna punsilaga thabak toraba matamda BJP maithiba piba ngamngani center da leiriba BJP lusum lenga sibu maithiba pinaba honabada RJD amadi maki makidigi angama mating pangani haiden su pausu makhatana fongdorakli lusilakpoina maromdana Turkey da yuar habada sikiba Miyoi lising ka henkre magnitude 5.5 yauna amuhana yuar hakre Turkey amadi Syria da February ki tang taruk magnitude 7.8 yauna yuar hakibagi thawdokta sikiba Miyoi masing lising ka henkre mara sida Turkey ki central region ngasi amuhana magnitude 5.5 yauna yuar hakre haina official report amagi matung ina fongdorakli Disaster and Emergency Management Authority AFD na fongdokibada Turkey da yuar habada sikiba Miyoi masing asi irai numiki numidang phawbada lising nifuga mariga saniga taraga nipan yokre aduga Syria gi oina laukthora lising mangaga samapanga taraga mari sure lebani asida yuar hakibada sikiba Miyoi masing asi puna lising yankhayankre Turkey gi president Erdogan bu yuar hakibagi thawdokta ningthijana thabak paikhatpa ngamde haibagi damakta criticism kaya amasuma yonari yuar habada yum ningkhai duna paksana amangata thokliba maruoina building adu sagatpa matamda construction ki quality adu control tahodabani haibagi matangda criticize tawba yauri haidenasu pausna makhatana fongdorakli hauzik Turkey government gi ahanba thorangda apartment lakh ani ama di village house lising humdra puna dollar billion sawnga gi senpam sading tawduna sana bu honari so haidi adu hauzik ko ina di miyam paus sa matang se lusinjara ge amasu miyam puna anawba update ngaminasi